ngasi mayam akhoi keno pizza hawraga pizza gi base kamaina howdoino aduga pizza kamai howdoino aibado adugi yengasi ado akhoi pizza de saba matamda yumda kamaina irai laina akhoi yeast yaudana saba yage haibado adugi mawngda sajadoini ko ado yahan hanbada ai pizza gi base sanabagi ai moida samanaba sumba बाउल अनी लौजरनी बाउल अनी लौजरे सी मैदा से निथोकजरबा मैदानी को अदो लौर मतुंगदा आई कई कई हापतोइनो हाबदो सरगे आई हान हानबदा सिनी चामच अमा लौजरे सिनी असुबनी को से अदो होजिक सिनी असुबसे आई सिलमक संतोक तोरगा हापजरनी संतोकजरगा अदुदगी इटिंग सोडा अखोई सोडा बेगपतो अदु यामदि नतबा स्पून गी 1/4 खितंग को मया तंखाइदगी सो मुक ताबदो अदुइदो लौजरे अदुइदो आई हापसरे अदुगा अदुगी मतुंगदा आई बेकिंग पाउडर को बेकिंग पाउडर से स्पून अमा लौजरे बेकिंग पाउडर से स्पून अमा कनो तौबम लौजरे अदुगा आई होजिक सिजे हापसनजरनी अदुगा सि थुम अदुगी मतुंगदा आई थुम जे चामच तंखाय अमा को चामच तंखाय अमा थुम हापसरे अदुगा सी हाप मतुंगदा आई फजना सिगिसे हाना मिक्स तौजरगे लोमक तोसनरगे को दही हापजरगे दही से आइना चामच मंगा लौजरे को अदो चामच मंगा से आई दही से हापजरगे अदुगा दही से हाप मतुंगदा आई होजिक सिगिसिदा आई तोसनजरनी होजिक सी दही से लेम तोसनजरे को तोल मतुंगदा आई थाव हापसनजरगे थाव से आइना चामच अनी लौए अदो अनी जे चामच अमा मखाय मु हापगा होरेन सिगी लेमहौरिजिना होरेन मागी तोट लोइर मतुंगदा मथक्ता तैनबगी थमजरे अदो अखोइना सिगिसे आइदी अदुम थाव ओइना हापजरे सनफ्लावर ऑयल ओइना अदो मयामना अदुम नुंगाइजबे मौंगदा गी हापसु याय अदगी डालडा हापसु याय को अदुगा अखोइगी ऑलिव ऑयल ओइना हापसु दुम याय अदो ऑलिव ऑयल हापगी टेस्ट यामसु हावे को पिज्जा ददि याम चानेबो को अदुना अदुम सिसे अमा हेक्ता थाव हापजबा याय आई होजि इसिंग लौजरनी अदुगा इसिंग लौरगा आई मागी खरा हापगा इसिंग जे तौरगा आई तोटपा हौजरनी अदो सिगिसे यामसु पेटपा नतबा यामसु कनबा नतबा को अदुगी मौंगदो अदुबो अखोइ तोसदोइनी अदो आई उसरगे आई होजिक सिगिसे को सिगी सांगजे होजि यारे अदुगा आई सिसे पुंग 3 थमजरगे आइना बेकिंग पाउडर हापजगिबा अदुम मयामदो दही अदुम मयामदो फजना फर्मेंट तौनबगी को थाव तेसनजरगे अदुगा आई बालमदा मखुम कुपसलगा थमजरगे अदो सि होजि थाव तैजरे को अदुगा आई बाउल अम लौजरनी सि कंगना तैथोकसरे को हांदगी बाउल से अदुगा सिसे आई हापजरे अदुगा सि होजिक आई कुपसनजरगा पुंग 3 थमजरगे मताई कनो तौनबको होजिक इंस्टेंट पिज्जा सॉस सेमनबगी को आई युमदा लेजबा टोमेटो सॉस लौजरे अदो सिजे रेडीमेड ओइना जो अदुम फंगे को अदुइता जो आइना सि युमदा ओइना सेमबजे सिसिना आइदि नुंगाइजे अदो सिसिदा आइना कई हापतोइनो दो उजरगे आई सि लौर मतुंगदा सिगे सॉस सिदा चीनी खितंग चीनी चामच तंखाय मु हापजरनी को अदगी थुम यामदबिदा थुम खितंग अमा हापजरनी चिन चामच तंखाय मु योगदबा को खितंग अमा हापसनजरे अदुगा आई कनोगी पिज्जा की मिक्स अवेलेबल ओइबदो अदु पिज्जा ओरिगानो करिका यावबदो अदु पूरा अदु म लौजरे चामच तंखाय मु अमा अदगी चनम मरी मुक सुजरे को अदु चनम अदु सुबदो हापसरे अदुगा चिली फ्लेक्स चामच तंखाय म लौजरे चिली फ्लेक्स चामच तंखाय म लौरनी अदुगा आइगी चिली कलर ओइबा कनोदो काश्मीरी पाउडर दो अदु चिली अदुदो चामच तंखाय मा खितंग हेनबा मा लौजरे को कनोदि फादबा अदुगा सिगी म्याम से आई मिक्स तौजरनी सि म्याम से मिक्स तौरगा आई हातंग थमजरनी मागी को मिनिट 35 मुक थमजरनी अदुगा अदु होरेन कनो पिज्जा की मथक्तुदा दुम सिगी सॉस से सिजनरनी पिज्जा आई होजिक पनीर हापनबा कनोगी टॉपिंग्स हापगी को पनीर पिज्जा की दा टॉपिंग्स हापनबगी पनीर की कनोदो सेमजरगे को मसाला से अदा कमाइना इहा नामबदा आई दही चामच अनी लौजरे अदुगा दही लौर मतुंगदा आई दहीसदा कनो हापजरनी थुम खरा हापे ओकदबा सांगदा अदगी आई गरम मसाला चामच अमा हापजरे अदगी काश्मीरी की कनो मिर्ची पाउडर दो
ꯑꯗꯨꯒꯤꯗꯣ ꯀꯥꯁꯃꯤꯔꯤ ꯃꯤꯔꯆꯤ ꯄꯥꯎꯗꯔꯗꯣ ꯆꯥꯃꯁ ꯑꯃ ꯍꯥꯞꯄꯦ ꯑꯗꯨꯒ ꯑꯩ ꯁꯤꯒꯤ ꯀꯩꯅꯣꯁꯤꯗ ꯄꯤꯖꯥ ꯃꯤꯛꯁ ꯌꯥꯝ ꯅꯠꯇꯕꯤꯗ ꯈꯤꯇꯪ ꯍꯥꯞꯄꯅꯤꯀꯣ ꯃꯥꯏ ꯇꯦꯁꯇꯣ ꯁꯤꯗ ꯂꯥꯛꯅꯕꯒꯤ ꯐ꯭ꯂꯦꯚꯔꯗꯣ ꯑꯣꯔꯤꯒꯥꯅꯣꯗꯣ ꯆꯥꯃꯁ ꯇꯪꯈꯥꯏꯃꯨꯛ ꯐꯥꯗꯕ ꯑꯃ ꯍꯥꯞꯆꯔꯦ ꯁꯤ ꯃꯤꯛꯁ ꯇꯧꯔ ꯃꯇꯨꯡꯗ ꯑꯩ ꯍꯧꯖꯤꯛ ꯀꯩꯅꯣꯁꯦ ꯀꯔꯤ ꯃꯁꯇꯔꯗ ꯑꯣꯏꯜ ꯀꯣ ꯍꯪꯒꯥꯝ ꯊꯥꯎ ꯍꯥꯞꯄꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯑꯗꯨꯅ ꯍꯪꯒꯥꯝ ꯊꯥꯎ ꯁ꯭ꯄꯨꯟ ꯑꯃ ꯈꯔ ꯁ꯭ꯄꯨꯟ ꯑꯃ ꯃꯈꯥꯏ ꯀꯣ ꯑꯗꯣ ꯑꯩ ꯍꯥꯞꯆꯤꯟꯖꯔꯦ ꯁꯤꯁꯤꯗ ꯑꯗꯨꯒ ꯑꯩ ꯃꯤꯛꯁ ꯐꯖꯅ ꯇꯧꯔꯅꯤ ꯁꯤꯒꯤꯁꯦ ꯑꯗꯨꯒ ꯁꯤ ꯃꯤꯛꯁ ꯇꯧꯔꯒ ꯑꯩꯅ ꯁꯤꯗ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯁꯦꯝꯃꯒ ꯊꯝꯖꯔꯦ ꯀ꯭ꯌꯨꯕ ꯀꯛꯆꯔꯦꯕꯀꯣ ꯄꯅꯤꯔ ꯑꯗꯨꯅ ꯑꯩ ꯄꯅꯤꯔꯁꯦ ꯍꯧꯖꯤꯛ ꯍꯥꯞꯆꯔꯅꯤ ꯁꯤꯗ ꯀꯣ ꯄꯅꯤꯔꯁꯦ ꯃꯤꯛꯁ ꯇꯧꯖꯔꯒꯦ ꯀ꯭ꯌꯨꯕ ꯀꯛꯆꯔꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯁꯤꯁꯦ ꯃꯤꯛꯁ ꯇꯧꯖꯔꯦ ꯄꯅꯤꯔꯁꯦ ꯌꯥꯎꯔꯒꯀꯣ ꯄꯅꯤꯔꯁꯦ ꯀ꯭ꯌꯨꯕ ꯀꯛꯆꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯤꯛꯁ ꯇꯧꯔꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯊꯥꯎꯗ ꯈꯤꯇꯪ ꯊꯥꯎ ꯆꯥꯃꯁ ꯑꯃ ꯐꯥꯗꯕꯗ ꯁꯤꯒꯤꯁꯦ ꯃꯥꯒꯤ ꯐ꯭ꯂꯦꯚꯔꯁꯦ ꯂꯥꯛꯅꯕ ꯑꯩ ꯊꯥꯎꯗ ꯉꯧꯖꯔꯒꯦꯀꯣ ꯍꯧꯖꯤꯛ ꯅꯣꯟ ꯁ꯭ꯇꯤꯛꯀꯤ ꯑꯩ ꯈꯥꯡꯁꯤꯗ ꯊꯥꯎ ꯆꯥꯃꯁ ꯇꯪꯈꯥꯏꯃꯨꯛ ꯍꯥꯞꯆꯔꯦ ꯑꯗꯨꯒ ꯑꯩ ꯉꯁꯥꯏꯒꯤ ꯃꯤꯛꯁ ꯇꯧꯖꯈꯤꯕ ꯑꯩꯅ ꯄꯅꯤꯔꯗꯣ ꯑꯗꯣ ꯑꯩ ꯍꯥꯞꯆꯤꯟꯖꯔꯅꯤ ꯁꯤꯗ ꯑꯩ ꯁꯤ ꯃꯤꯛꯁ ꯐꯖꯅ ꯃꯥ ꯃꯤꯛꯁ ꯇꯧꯖꯔꯒ ꯀꯩꯅꯣ ꯇꯧꯔꯅꯤ ꯊꯥꯎꯁꯤꯗꯀꯣ ꯃꯥꯒꯤ ꯁꯤ ꯃꯍꯤ ꯍꯧꯖꯤꯛ ꯂꯥꯡꯅ ꯎꯔꯤꯁꯦ ꯁꯤꯒꯤ ꯑꯣꯏꯁꯤꯜꯂꯛꯄ ꯑꯃ ꯌꯥꯎꯔꯛꯀꯅꯦꯕꯀꯣ ꯑꯗꯨꯝ ꯀꯥꯟꯗ ꯑꯩ ꯑꯗꯨꯝ ꯃꯨꯊꯠꯂꯒ ꯌꯥꯔꯅꯤ ꯑꯗꯣ ꯁꯤꯁꯤꯅ ꯐ꯭ꯂꯦꯚꯔ ꯀꯩꯅꯣꯗꯣ ꯌꯥꯎꯈꯤꯕꯗꯣ ꯑꯗꯨꯏꯗꯨꯅ ꯍꯣꯔꯦन ꯌꯥꯝ ꯍꯥꯎꯕ ꯍꯦꯜꯂꯦꯀꯣ ꯍꯧꯖꯤꯛ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯄꯤꯁꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯇꯧꯔꯒ ꯃꯥ ꯃꯨꯜꯂꯛꯈ꯭ꯔꯦ ꯉꯁꯥꯏꯒꯤ ꯃꯍꯤ ꯑꯣꯏꯔꯝꯕ ꯃꯌꯥꯝꯗꯣ ꯂꯣꯏꯅꯃꯛ ꯁꯤꯗ ꯄꯅꯤꯔꯁꯤꯗ ꯀꯣꯇꯦꯠ ꯀꯨꯞꯁꯟꯈ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯣꯏꯁꯤꯟꯕ ꯌꯥꯔꯅꯤ ꯑꯩ ꯁꯤꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯑꯩ ꯄꯤꯖꯥ ꯇꯣꯞꯄꯤꯡ ꯍꯥꯞꯄꯛꯑꯒꯦ ꯍꯧꯖꯤꯛ ꯉꯁꯥꯏꯒꯤ ꯄꯤꯖꯥꯒꯤ ꯕꯦꯁ ꯁꯦꯝꯅꯕ ꯃꯩꯗꯥ ꯇꯣꯠꯂꯒꯊꯝꯈꯤꯕꯗꯣ ꯑꯗꯣ ꯄꯨꯡ 3 ꯐꯥꯖꯔꯦ ꯍꯧꯖꯤꯛ ꯆꯦꯛ ꯇꯧꯖꯔꯒꯦ ꯀꯃꯥꯏꯅ ꯂꯩꯒꯦꯅ ꯑꯗꯣ ꯉꯁꯥꯏꯒꯤ ꯂꯩꯈꯤꯕꯗꯨꯗꯒꯤ ꯌꯥꯝ ꯐꯖꯅ ꯈꯔ ꯄꯣꯡꯈꯠꯂꯝꯃꯦꯀꯣ ꯑꯗꯣ ꯌꯥꯝꯅ ꯌꯤꯁ ꯑꯣꯏꯔꯒꯗꯤ ꯌꯥꯝ ꯄꯣꯡꯈꯠꯂꯦ ꯀꯣ ꯍꯥꯟꯅꯗꯒꯤ ꯆꯥꯡꯁꯦ ꯑꯗꯨꯕꯨ ꯁꯤꯗꯤ ꯗꯍꯤꯅ ꯁꯦꯝꯕꯅꯤꯅ ꯑꯗꯨꯃꯥꯏꯅꯗꯤ ꯇꯧꯗ꯭ꯔꯦ ꯑꯗꯨꯕꯨ ꯁꯤꯁꯨ ꯆꯞ ꯃꯥꯟꯅꯅ ꯇꯥꯕꯅꯦ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯑꯗꯣ ꯁꯤ ꯁꯨꯃꯥꯏꯅ ꯄꯥꯏꯕ ꯀꯥꯟꯗ ꯑꯗꯨꯝ ꯌꯥꯝꯅ ꯃꯣꯟ ꯂꯥꯎꯔꯦ ꯑꯗꯨꯅ ꯁꯤꯁꯦ ꯉꯥꯏꯍꯥꯛ ꯅꯣꯏꯕꯤꯔꯅꯤ ꯑꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛ ꯑꯩꯒꯤ ꯆꯪꯒꯗꯕꯒꯤ ꯀꯩꯅꯣꯗꯣ ꯑꯗꯨ ꯑꯃ ꯂꯧꯊꯣꯛꯆꯔꯒꯦ ꯀꯣ ꯑꯩ ꯍꯧꯖꯤꯛ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯑꯃ ꯂꯧꯖꯔꯦꯀꯣ ꯄꯤꯖꯥꯒꯤ ꯕꯦꯁ ꯁꯦꯝꯅꯕꯒꯤ ꯇꯟ ꯑꯇꯣꯠꯄꯗꯣ ꯃꯇꯨꯝ ꯑꯃ ꯂꯧꯖꯔꯦ ꯑꯗꯨꯗ ꯍꯧꯖꯤꯛ ꯁꯤꯒꯤꯁꯤꯗ ꯑꯩꯅ ꯀꯣꯔꯟꯐ꯭ꯂꯣꯔꯒꯤ ꯀꯩꯅꯣ ꯄꯥꯎꯗꯔ ꯑꯣꯏꯔꯒꯁꯨ ꯌꯥꯏ ꯑꯗꯣ ꯃꯩꯗꯥ ꯑꯣꯏꯔꯒꯁꯨ ꯌꯥꯏ ꯈꯔ ꯀꯩꯅꯣ ꯇꯧꯖꯔꯒꯦ ꯃꯊꯛꯁꯦꯀꯣ ꯅꯞꯁꯟꯗꯅꯕ ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛ ꯈꯨꯠꯅ ꯁꯨꯃꯥꯏꯅ ꯄꯦꯠ ꯄꯦꯠ ꯃꯦꯠꯂꯒ ꯑꯗꯨꯝ ꯁꯦꯝꯕꯁꯨ ꯌꯥꯏꯀꯣ ꯑꯗꯣ ꯅꯠꯇ꯭ꯔꯒꯅ ꯃꯥꯟꯅꯅ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯩꯗꯤ ꯀꯩꯅꯣꯁꯦ ꯑꯣꯏꯅ ꯑꯗꯨꯝ ꯁꯤꯖꯤꯟꯅꯔꯦ ꯇꯟ ꯇꯛꯅꯕꯒꯤꯁꯦꯀꯣ ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛ ꯁꯤꯒꯤ ꯑꯩꯒꯤ ꯄꯤꯖꯥ ꯕꯦꯁꯇꯨꯒꯤ ꯁꯦꯝꯗꯣꯏꯕ ꯄ꯭ꯂꯦꯠꯇꯨꯒꯤ ꯁꯥꯏꯖꯇꯣ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯅ ꯀꯌꯥꯝ ꯄꯥꯛꯍꯟꯗꯣꯏꯅꯣ ꯍꯥꯏꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯇꯛꯑꯅꯤ ꯑꯩꯒꯤ ꯀꯩꯅꯣꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯒꯤ ꯄ꯭ꯂꯦꯠꯇꯨꯒꯤ ꯁꯥꯏꯖꯇꯣ ꯃꯇꯨꯡ ꯏꯟന ꯑꯩ ꯑꯗꯨꯝ ꯇꯛꯆꯔꯅꯤ ꯁꯤꯁꯦꯀꯣ ꯌꯥꯝ ꯆꯥꯎꯕ ꯑꯣꯏꯔꯒꯅ ꯈꯔ ꯌꯥꯝ ꯆꯥꯎꯅ ꯇꯛꯑꯅꯤ ꯑꯗꯣ ꯑꯩꯒꯤꯗꯤ ꯃꯤꯗꯤꯌꯝ ꯁꯥꯏꯖ ꯑꯣꯏꯕꯅꯤꯅ ꯁꯤꯁꯦ ꯌꯥꯒꯗꯕ ꯃꯥꯜꯂꯦ ꯑꯗꯨꯅ ꯑꯩ ꯍꯥꯞꯄꯒ ꯌꯦꯡꯖꯔꯒꯦꯀꯣ ꯁꯤꯒꯤꯁꯤꯗ ꯑꯩꯒꯤ ꯄꯤꯖꯥꯒꯤ ꯕꯦꯁꯁꯦ ꯍꯥꯞꯄꯅꯤ ꯑꯗꯨꯒ ꯑꯋꯥꯠꯄꯁꯦ ꯑꯗꯨꯝ ꯈꯨꯠꯅ ꯈꯤꯇꯪ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯇꯧꯍꯟꯕ ꯌꯥꯏꯀꯣ ꯃꯥꯒꯤ ꯌꯧꯗꯕ ꯖꯒꯥꯁꯦ ꯑꯗꯣ ꯑꯌꯥꯝꯕꯅꯗꯤ ꯑꯩꯒꯤꯁꯦ ꯑꯗꯨꯝ ꯆꯞ ꯆꯥꯔꯝꯃꯦ ꯌꯥꯝꯗꯤ ꯋꯥꯠꯂꯝꯗ꯭ꯔꯦ ꯑꯗꯨꯅ ꯑꯩ ꯁꯤ ꯇꯧꯔ ꯃꯇꯨꯡꯗ ꯑꯩ ꯍꯧꯖꯤꯛ ꯁꯤꯒꯤꯁꯦ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯐꯣꯛꯅ ꯀꯥꯝꯈꯠꯂꯛꯇꯅꯕꯒꯤꯀꯣ ꯑꯗꯨꯒꯤ ꯀꯩꯅꯣ ꯇꯧꯅꯕ ꯑꯩ ꯐꯣꯛꯅ ꯃꯆꯥ ꯃꯆꯥ ꯀꯩꯅꯣ ꯇꯧꯖꯔꯅꯤ ꯐꯣꯛꯁꯤꯅ ꯆꯛ ꯆꯛ ꯊꯤꯟꯖꯟꯕꯤꯔꯅꯤ ꯑꯗꯣ ꯁꯤ ꯇꯧꯔꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯀꯥꯝꯈꯠ ꯇꯥꯔꯗꯤ ꯇꯟꯒꯤ ꯇꯥꯏꯞꯇ ꯀꯥꯝꯈꯠꯄꯗꯣ ꯑꯗꯨꯗꯤ ꯀꯩꯅꯣ ꯇꯧꯗꯕꯅꯤ나 ꯄꯤꯖꯥꯗꯗꯤ ꯀꯩꯅꯣ ꯑꯣꯏꯒꯗꯕꯅꯤꯅ ꯃꯥꯒꯤ ꯕꯦꯁꯁꯦ ꯄꯥꯛꯊꯔꯒ ꯑꯣꯏꯅ ꯑꯣꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯀꯣ ꯑꯗꯨꯅ ꯑꯗꯨ ꯑꯣꯏꯅꯕꯒꯤ ꯑꯩꯅ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯃꯔꯛ ꯃꯔꯛꯇ ꯁꯤꯁꯤꯅ ꯐꯣꯛꯀꯨꯝꯕ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒꯅ ꯆꯩ ꯑꯇꯨꯝꯕ ꯃꯆꯤꯟꯅ ꯑꯣꯏꯔꯣ ꯑꯩꯅ ꯍꯩꯅꯖꯕꯒꯤ ꯃꯑꯣꯡꯗꯣ ꯑꯗꯨꯏꯗꯨꯗ ꯑꯗꯨꯝ ꯑꯩ ꯁꯤꯒꯤꯁꯦ ꯇꯧꯖꯔꯅꯤ ꯑꯗꯨꯒ ꯑꯩ ꯁꯤꯁꯤꯗ ꯇꯣꯞꯄꯤꯡꯁ ꯍꯥꯞꯆꯔꯒꯦ ꯑꯗꯣ ꯁꯤꯒꯤ ꯄꯤꯖꯥ ꯕꯦꯁꯁꯤꯗ ꯏꯍꯥꯟ ꯍꯥꯟꯕꯗ ꯑꯩ ꯉꯁꯥꯏ ꯑꯩꯅ ꯇꯣꯃꯦꯇꯣ ꯁꯣꯁ ꯁꯦꯝꯖꯈꯤꯕ ꯁꯣꯁꯇꯣ ꯈꯪꯕ꯭ꯔꯥ ꯄꯤꯖꯥ ꯁꯣꯁꯁꯦ ꯑꯗꯨꯒꯤ ꯀꯩꯅꯣꯁꯦ ꯑꯩ ꯍꯥꯞꯆꯔꯒꯦ ꯑꯁꯤꯗ ꯑꯍꯥꯟꯕꯗ ꯑꯗꯨ ꯍꯥꯟꯅ ꯇꯩꯔꯒꯦ ꯑꯗꯩ ꯁꯣꯁꯁꯦ ꯍꯥꯞꯄ ꯃꯇꯨꯡꯗ ꯑꯩ ꯁꯤꯒꯤ ꯄꯤꯖꯥ ꯁꯣꯁ ꯍꯥꯞꯄ ꯃꯇꯨꯡꯗ ꯑꯩꯅ ꯍꯥꯟꯅ ꯒ꯭ꯔꯦꯠ ꯇꯧꯔ ꯊꯝꯖꯕ ꯀꯩꯅꯣꯁꯦ ꯁꯤꯁꯦ ꯁ꯭ꯄ꯭ꯔꯦꯗ ꯇꯧꯖꯔꯒꯦ ꯆꯤꯁꯁꯦ ꯃꯣꯏꯒꯤ ꯆꯤꯁ ꯁ꯭ꯄ꯭ꯔꯦꯗ ꯂꯥꯛꯄꯗꯣ ꯑꯗꯨꯁꯨ ꯑꯗꯨꯝ ꯍꯥꯞꯄꯁꯨ ꯌꯥꯏꯀꯣ ꯑꯗꯣ ꯁꯤꯒꯤ ꯒ꯭ꯔꯦꯠ ꯇꯧꯕ ꯍꯥꯞꯄꯁꯤꯅ ꯍꯦꯟꯅ ꯑꯩꯉꯣꯟꯗ ꯍꯥꯎꯕꯁꯨ ꯍꯦꯜꯂꯦ ꯑꯗꯨꯒ ꯃꯥ ꯐꯖꯅ ꯁꯟꯇꯣꯛꯄꯗꯣ ꯑꯗꯨ ꯑꯣꯏꯕꯀꯣ ꯂꯣꯏꯅꯃꯛ ꯆꯤꯖꯤ ꯑꯣꯏꯕ ꯌꯥꯝ ꯍꯦꯟꯕꯗꯣ ꯑꯗꯨꯅ ꯑꯩ ꯁꯤ ꯆꯤꯁꯁꯦ ꯂꯣꯏꯅꯃꯛ ꯍꯥꯞꯆꯔꯅꯤ ꯑꯩ ꯁꯤ ꯍꯥꯞꯄ ꯃꯇꯨꯡꯗ ꯑꯩꯅ ꯉꯁꯥꯏꯒꯤ ꯀꯩꯅꯣ ꯉꯧꯖꯈꯤꯕ ꯀꯩꯅꯣꯗꯣ ꯄꯅꯤꯔ ꯀꯣ ꯄꯅꯤꯔꯒꯤ ꯀ꯭ꯌꯨꯕ ꯃꯌꯥꯝꯗꯣ ꯑꯗꯨꯏꯗꯣ ꯑꯩ ꯁꯤꯗ ꯁ꯭ꯄ꯭ꯔꯦꯗ ꯇꯧꯖꯔꯒꯦ
सी vegetable ꯑꯣꯏꯔꯒꯗꯤ ꯃꯌꯥꯝ ꯍꯥꯞꯄ ꯌꯥꯏꯀꯣ vegetable-ꯗꯁꯨ ꯑꯗꯨꯗ ꯄꯅꯤꯔꯒꯤ ꯀꯩꯅꯣ ꯇꯧꯕꯁꯤꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅ ꯄꯥꯝꯕ ꯍꯦꯜꯂꯦ ꯑꯗꯨꯅ ꯑꯩ ꯄꯅꯤꯔ ꯑꯣꯏꯅ ꯇꯧꯖꯔꯦ ꯑꯗꯨ ꯃꯇꯨꯡꯗ ꯑꯩ ꯑꯣꯅꯤꯌꯟꯒ ꯇꯤꯜꯍꯧꯒ ꯑꯩ ꯀꯦꯞꯁꯤꯀꯝꯒ ꯀꯛꯆꯔꯦꯀꯣ ꯑꯗꯨ ꯈꯔ ꯍꯥꯞꯄꯅꯤ ꯇꯤꯜꯍꯧꯒ ꯀꯦꯞꯁꯤꯀꯝꯁꯦ ꯑꯩꯈꯣꯏꯅ ꯀꯦꯞꯁꯤꯀꯝ ꯑꯉꯥꯡꯕ ꯐꯪꯕ ꯌꯦꯜꯂꯣ ꯐꯪꯕ ꯑꯗꯨꯁꯨ ꯂꯣꯏꯅꯃꯛ ꯍꯥꯞꯄ ꯌꯥꯏꯀꯣ ꯑꯗꯣ ꯑꯩ ꯁꯤꯗꯪ ꯂꯩꯖꯔꯝꯃꯦ ꯉꯁꯤꯗꯤ ꯀꯦꯞꯁꯤꯀꯝꯁꯤꯗꯪ ꯑꯗꯨꯅ ꯑꯩ ꯁꯤ ꯍꯥꯞꯆꯔꯅꯤ ꯑꯗꯨꯒ ꯑꯩ ꯁꯤꯒꯤ ꯀꯦꯞꯁꯤꯀꯝꯁꯦ ꯈꯔ ꯁ꯭ꯄ꯭ꯔꯦꯗ ꯇꯧꯖꯔꯅꯤ ꯍꯧꯖꯤꯛ ꯀꯦꯞꯁꯤꯀꯝꯁꯨ ꯍꯥꯞꯆꯔꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩ ꯍꯧꯖꯤꯛ ꯆꯤꯂꯤ ꯐ꯭ꯂꯦꯛꯁ खितंग चाइजरगे को आई चिली फ्लेक्स खितंग चाइजरनी अदुगा ओरिगानो खरगा हापनी पिज़्ज़ा कइनोदो पिज़्ज़ा मिक्स अदु खरा आई मथक्ता सीजनिंग तौजरगे खांगजे साहलगा थमजरे अदुइदुदा सिजे हापजनजरगे सी माइक्रोवेव ता तौरसु याइको पिज़्ज़ा से अदो युमदे इराय लाइना माइक्रोवेव याउदबिदा कमाइना सी खांगजे तौजगे अदो खांगजे हानदगी तवाजे आइगी साहलगा थम्मे अदो आई सिदा थुमजे हापजरीजे हिटसे फजना मेंटेन तौरगा लाइनबगिदमक्ता आइना होजि हापेको अदुना सिजे हापजरे अदो होजिक सिजा आइगी ngसाइगी आइना होजिक सेमजगिबा कइनोदो पिज़्ज़ागी होंगनबदो अदो हापजनजरनी यामजु सारे हानदगी सालगा थमबनिना अदुगा आइना मिनिट 10 दैना 15 बो अना मिनिट 10 मु फाबा कांदा चेक तौबियो कमाइना लैगे मुल्लबा खोलबाना अदुगा मुल्लगदि दुम मुथत्पे यारे अदु कइगुंबा मुंदा तारगदि अदु मिनिट 15 मोक अदुमाइना चेक तौबियो को अदु आइ होजि थमजरगे मिनिट 10 अदुगा अमु उचरगे मयामदा सि मथक्सिदा चीज खितंग स्प्रेड तौजगे को ai ngasai तहौद्रे दुना खितंग सिगी मथक्सिदा याम नत्तबिदा को खितंग चीजी ओइबा हेन्नबगी स्प्रेड तौजरे खितंग दुगा अमु खुमजनजरनी होजिक मिनिट 30 सुरे को अदुना आइना गैस से मुथच्चरे अदुना आई मुल्ले याम फजना को अदो होजिक येंगसे लौथोगा कमाइन लेगेना को आई होजिक पिज़्ज़ा से खांगदगी लौथोए को मुल्लेबा को अदुना होजिक कमाइन लेगे दो आई येंगगे लौथोगा येंगसे होजिक पिज़्ज़ा सेम्बल ओइजरे को अदो आई लौथोकजरे अदो याम फजना तारमे अदुगा सुमाइना पिज़्ज़ा की मखासे सिजु सुमाइन लेरे मुल्ले को होजिक पिज़्ज़ा से कए को अदुगा होजिक चानबा तौरसि येंगो याम फजना तारमे पिज़्ज़ा से अदो होजिक चानबा तौजरगे